真的是路边。我们彰化的新科艺人啊，那个博宇啊，他今天来跟我们分享。ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯅꯍꯥꯟ ꯑꯩꯁꯦ ꯇꯥꯡ 16ꯇ ꯅ꯭ꯌꯨ ꯏꯌꯔ ꯑꯦꯛꯇꯤꯚꯤꯇꯤ ꯑꯃ ꯇꯧꯕꯒꯤ ꯇꯥꯡ 15ꯗ ꯆꯠꯂꯒ ꯑꯩꯁꯦ ꯑꯩꯈꯣꯏ ꯍꯥꯟꯅ ꯑꯦꯜꯇꯥꯒꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯗ ꯊꯦꯡꯅꯔꯛꯄ ꯑꯣꯖꯥ ꯑꯃꯒꯤ ꯃꯥꯒꯤ ꯕꯨꯛ ꯀꯦꯐꯦ ꯑꯃꯗ ꯂꯩꯁꯦ ꯈꯣꯠꯁꯦꯅ ꯍꯥꯏꯔꯛꯄꯒꯤ ꯑꯩꯁꯦ ꯆꯠꯄꯅꯦꯕ ꯑꯗꯨꯒ ꯚꯤꯗꯤꯑꯣꯗꯣ ꯅꯝꯒꯩ ꯅꯝꯃꯒ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯗꯅ ꯁꯣꯏꯗꯅꯀꯣ ꯀꯣꯄꯤ ꯇꯧꯕꯗ ꯌꯥꯎꯔꯕꯣꯏ ꯅꯤꯡꯗꯅ ꯑꯩꯁꯦ ꯀꯛꯊꯠꯈ꯭ꯔꯦꯕ ꯑꯗꯣ ꯑꯩꯅ ꯆꯠꯄꯗꯣ ꯀꯩꯅꯣꯅꯦ ꯆꯥꯝꯃꯉꯥ ꯀꯥꯎꯟꯇꯤꯗꯅꯦ ꯑꯩꯒ ꯊꯪꯅꯕ ꯑꯩꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯒ ꯍꯥꯏꯐꯦꯠ ꯅꯛꯅꯕ ꯃꯐꯝꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯕꯨꯛ ꯀꯦꯐꯦ ꯂꯩꯐꯝꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯅꯥꯛ ꯅꯛꯄ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯆꯠꯂꯦ ꯑꯗꯨꯒ ꯑꯣꯖꯥꯗꯨꯅ ꯑꯩ ꯂꯧꯕ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯒꯥꯗꯣ ꯐꯖꯅ ꯅꯝꯖꯕꯅꯦ ꯑꯗꯨ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯁꯣꯏꯗꯅ ꯂꯣꯏ ꯗꯤꯂꯦꯠ ꯇꯧꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯦꯛ ꯌꯧꯕ ꯀꯥꯟꯗ ꯃꯣꯏ ꯄꯥꯀꯤꯁꯇꯥꯟꯒꯤ ꯐꯦꯃꯤꯂꯤꯁꯨ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯨ ꯃꯣꯏ ꯀꯩꯒ ꯑꯩꯈꯣꯏ ꯀꯩꯀꯩ ꯈꯔ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯀꯥꯟꯗ ꯑꯩ ꯀꯥ ꯃꯊꯛꯇ ꯂꯩꯒꯗꯕ ꯀꯥ ꯃꯊꯛꯇꯨꯗ ꯀꯥꯈꯠꯂꯛꯄꯅꯦ ꯑꯗꯨ ꯍꯥꯏꯐꯦꯠ ꯎꯠꯂꯛꯑꯒꯦ ꯑꯗꯨ ꯁꯤꯒꯤ ꯃꯈꯥ ꯇꯥꯕꯁꯤꯗꯤ ꯑꯩꯅ ꯅꯝꯍꯧꯕ ꯚꯤꯗꯤꯑꯣꯁꯤꯡꯗꯨ ꯑꯣꯏꯔꯗꯣꯏꯅꯤꯀꯣ ꯆꯪꯉꯅꯤ ꯃꯩ ꯁꯨꯃꯥꯏꯅ ꯂꯩ ꯀꯥꯁꯦ ꯐꯃꯨꯡꯁꯦ ꯁꯤꯗ ꯀꯥꯈꯠꯇꯣꯏꯅꯦꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯐꯃꯨꯡꯁꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯏꯪꯉꯛ ꯇꯥꯔꯒꯁꯨ ꯕ꯭ꯂꯥꯡꯀꯦꯠ ꯂꯩꯀꯣ ꯁꯤꯗ ꯇꯨꯝꯃꯅꯤ ꯑꯗꯨꯒ AC ꯑꯗꯨꯝ ꯁꯥꯍꯟꯒꯦꯁꯨ ꯌꯥꯏ ꯁꯤꯗ ꯄꯥꯜꯂꯦ ꯑꯗꯣ ꯁꯤꯗ ꯁꯣꯐꯥ ꯃꯆꯥ ꯑꯃ ꯊꯥꯏꯀꯣ ꯑꯗꯨꯝ ꯄꯣꯊꯥꯕ ꯉꯥꯏꯍꯥꯛ ꯐꯝꯒꯦ ꯈꯣꯠꯀꯦꯁꯨ ꯌꯥꯏ ꯑꯗꯨꯒ ꯊꯣꯡꯅꯥꯎꯁꯦ ꯁꯤꯗꯁꯨ ꯄꯔꯗꯥ ꯂꯩꯁꯦ ꯑꯗꯨꯝ ꯍꯥꯡꯗꯣꯛ ꯌꯥꯏ ꯁꯤꯁꯨ ꯄꯨꯂꯞ ꯍꯥꯡꯗꯣꯛ ꯌꯥꯏꯕꯀꯣ ꯑꯗꯨꯒ ꯁꯤꯗ ꯇꯦꯕꯜ ꯆꯧꯀ꯭ꯔꯤ ꯃꯆꯥ ꯑꯃ ꯂꯩꯔꯦ ꯁꯤ ꯀꯃꯥꯏ ꯁꯤꯗ ꯑꯩꯒꯤ ꯂꯦꯞꯇꯣꯞ ꯊꯝꯃꯦ ꯁꯤꯗ ꯇꯥꯋꯦꯜ ꯁꯤ ꯑꯩ ꯄ꯭ꯔꯣꯐꯦꯁꯔꯅ ꯄꯤꯕꯅꯦ ꯁꯤꯗ ꯑꯩ ꯍꯣꯔꯦꯟ ꯗ꯭ꯔꯦꯁ ꯍꯣꯡꯇꯣꯛꯑꯅꯤ ꯁꯤꯗꯁꯨ ꯕ꯭ꯂꯥꯡꯀꯦꯠ ꯂꯩꯀꯣ ꯍꯣꯔꯦꯟ ꯏꯪꯉꯛꯑꯁꯨ ꯁꯨꯞꯅꯕ ꯁꯤꯅꯦ ꯚ꯭ꯌꯨꯁꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯄꯨꯡ ꯍꯧꯖꯤꯛ 7:43 ꯆꯠꯂꯦ ꯑꯣꯀꯦ ꯁꯤ ꯀꯟꯇꯦꯅꯔꯅꯦ ꯀꯟꯇꯦꯅꯔꯒꯤ ꯇꯥꯏꯞꯇ kennel lei. Toilet lei. Kita tu cahaya lagi.
ꯁꯤꯒꯤ ꯃꯊꯛꯁꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯕꯥꯔꯗꯦ ꯄꯥꯔꯇꯤ ꯀꯩꯀꯩ ꯇꯧꯒꯦꯁꯨ ꯌꯥꯏ ꯂꯥꯛꯑꯦ往前来走，往后变大。哦，这个不行，要往前走前。这里要脚步。哎，好像就是不正，我都不这边看。有不来来了，不发财。你要这个吗？你要这个吗？这个都有评比。那你要什么评比？你自己去挑。人家自己不好意思买的。你自己去挑啊。你要什么评比？当做起家，这个就去掉一掉。 ꯃꯌꯥꯝꯁꯤꯒꯤ ꯑꯆꯥꯄꯣꯠꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯃꯤꯅ ꯃꯈꯜ ꯃꯈꯜ ꯎꯅꯖꯔꯛꯄꯅꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯂꯣꯏ ꯂꯧꯅꯕ ꯌꯥꯏ ꯍꯧꯖꯤꯛ ꯅ꯭ꯌꯨ ꯏꯌꯔꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯂꯞ 先吃，可以啊。当老婆呢？进来，对不对？我们很多小朋友啊，你要鼓励他们，以后他们。好，我尽量。鼓励吗？哇，买太多东西了吧？应该是公交这件事太难了。朋友，真的是路边，我们彰化的新科艺人啊，那个博宇啊，他今天来跟我们分享他的国外的这个求学的历程哦，刚好跟我们这个书店很贴切，我们就外文书店嘛哈，所以爸爸妈妈听，孩子也参考一下，以后怎么规划更好的未来，好不好？我现在就把这个麦克风交给我们的博宇。啊，我先照完相再。那还是我先照相。好。To make a U-turn. Oh no, go that way. ꯑꯦꯛꯇꯤꯚꯤꯇꯤꯗ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯤ ꯈꯔ ꯂꯩꯍꯧꯔꯦ ꯏꯟꯗꯤꯌꯥꯒꯤ ꯀꯩꯅꯣ ꯗꯦꯜꯂꯤꯗꯒꯤ ꯑꯃꯅꯦ ꯑꯗꯒꯤ ꯏꯟꯗꯣꯅꯦꯁꯤꯌꯥꯒꯤ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯍꯨꯝ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯄꯥꯀꯤꯁꯇꯥꯟꯒꯤ ꯐꯦꯃꯤꯂꯤꯅꯦ ꯑꯗꯨꯒ ꯄꯥꯀꯤꯁꯇꯥꯟꯗꯒꯤ ꯃꯣꯏ ꯑꯅꯤ ꯑꯃꯁꯨ ꯌꯥꯎꯔꯦ ꯑꯩꯈꯣꯏꯒꯩ ꯍꯧꯖꯤꯛ ꯂꯟꯆ ꯆꯥꯕ ꯆꯠꯃꯤꯟꯅꯔꯅꯤ गाड़ी अनलॉक करो Javed from Pakistan. Yeah, from Pakistan. So this is the rasta. I think it's expensive. Where are they? Go around. Find someone who wants to eat. That's an noodle.
That's a set of meals. I will show you the fish burger is good deal. Fish burger के साथ क्या fries और cold drink भी है? The deal. You have 4 medium fries and 4 drinks. You ordered this one? One more. पाकिस्तान की याम बोई मोई गाड़ी पोरक पने बा अदुना मोई गाड़ी पोरक पदु की मोइना थिनबिरामे संवा की स्टेशन बो संवा स्टेशन नि जगिना दाउनान बुकलानि Sigi station tidak akan mana? Merah pak, mamang itu di Sianggong tu ni apa? Di sini Changhua station. Mayang sigi blog se matang saja lucian nama tau oke, matang ki blog tau mungkin harus sih, bye.